Hello ma'am, good morning. I nangi walking chapne do walking chan sana video number dai tawdre. Ado ma'am, ngasi ai gi video je share am ta tawbiu ma'am. Ado I share tawbiu khotpiu haibse kya haigan dabne do. Simadi share tawdab sunga yaro ko. Kaino kan da ngarang je social media Facebook ta kaino mo uzari je kaino kan da ma'am du biramani. Thaba ma tarokpa chana kanglon afaba ma haibasi meyam da kanaba afaba thabak tuneba meyam ma taw tang badrusi sak phok chaningai leitadna hinjang boleina ba paisa leitadna yam wana leiringai timing sida ha ningthou matam dagi chanaraktraba ningthouno buk tawroktraba thaba ma sidai sida haudoraktna wana rabal lan gi chaitheng phangna tawringai timing sida maduda sijanari ba paisa duna awana tarbal nantraga relief camp da leiriba imai ben ipa sing yam sing inau sing isan se adai angang sing dogi ha pure khangau khita leibi ge chana thana khita leibi ru ge habdi moi adugi wakhan di chelam moi ba haijari bu wafam je kishna te ngarang luhongbda ben party ahum sijanari ba madugi emung do khoi gi Manipur da leiriba Cso organization kharna madugi emung da damta warning piraga amta sengdokhnlo madu kana asomdana luhongbda ke kakpa adagi phijang khan ba bo karai noi leiringai timing sida mana adugum bachana kanglon mathung marang khangdaba adu mapana silibra mamana silibra masana silibra chairam da thong chaba adugi imungi mioi singdo Manipur maitai khoi praja meyam mamang da puthogam ta sengdokhnlo ekhoi lanjagre sojagre asigum thabuk thorom arana hui gi thabuk singje Manipur da leiriba praja meyam na sigi ekhoi na tawriba aran ba singje kanam ta tawbirakanu haibase amta sengdon biro chai yam walaba imung ne mado somda wana dana khotra ningthou meyam ningthou tawrok prab ningthou buk tawrok prab ningthou buk tawrok puna teba asum ba ningthou no buk tawrok traba chana kanglon bu yarok traba ha asum ba arana hui gi thabak singdo mana masidai chana bini phajare sa kari saren tawrai no ba kari sare na mapa gi adi mama na silibra mapa na silibra natra masana silibra ha adai video nam tharsi ben party ahum chap kari haningi no ba somdana luhongbda paisa leitabagi ha ben party ma paisa kya no changi do adugi paisa singdana noi relief camp da chalaga asigi awana taribi imai ben jingjigi phaneng masam ta leibigi phi masa ina phim ta leibigi noi khanbra noi khandeba angang singdigi yausang kumai la chahi sure mu yame moi chahi ani gi sujile moi lan jina maram morga jo haro kumai biaw da set pasa phung da free masa am ta leibigi khongrong masa am ta leibigi chapal am ta leibigi noi khanbra adudi khaloi ba aduna Manipur da leiriba khoigi Cso singna natraga organization kharna madugi emung du da amta kano tawba singdon biro ai sigi kano si share khar tawbiu ko si yam tangai phadabane asigum bachana kanglon niyom niti yaudaba thakshi khasi nai dabi mioi jingjina asigumba yaroi daba samaj de awaba chumba chana kanglon somda babok ta paisa thabu karai noina muthatna lu sengdokna ba ke kak pe yaroi phijang khan be yaroi tawringai sida noi gimba mathung marang khang dabi mung jingjina sida don thindana sida don ben party hum nek tan luhongbda puthorai jin chinga phareng preng lai aduna ma'am wa yam nangning de wa ai khoi Manipur ge situation kano sida ai adum wa khara adum ai gi oibo opinion phangdok chamne adubu aina to kari tawrok pa thabak to mayam du kana ba mayam na tamjinga oiba ai gi sai su da hori ba generation da kana ba poktak oiba paisa sang da ba yam afaba ma haibado tambira ka dobne ba adugi motivation da pi ga dobne ba mayam da wa ba competition gi sharan turan to bina wa ngang dre mayam aduna ngarang ben party ahum sijanarga luhongbda machanu pagi mama ge madi ma pagi uthoraga madui do luhongai tholai bdo noi di paisa paire adu tawre adagi di khoi yo adune chanabi noi lakai da kanam taw nate noi gi thangnari khunjing du taw nate adum ba angau phai gi thabok sing do khoi gi chanarakta ba ipai puna takpi rakta ba lai haktaktage chanarakta thau to nangna noi gi mungna tawrai do khoi gi samaj na mang tangningai ko mang tangningai ni aduna khoi gi leibiriba changsan organization isinau sing Cso kangbuna imai ben kangbuna chat piraga warning piraga matungda tawroktana ba amutang poktak piraga sengdon biro ma'am Yaiphare minner se thank you.